Dr. R.K. Imotomba Singh, Ulog the Ladiba, Pandit Dindayal Upadhyay Institute of Agricultural Sciences, Director Wena, Hegling Katadagi Pujarakani, Aduna Haujiksi, Akogi Institute, Salaibang Moidabagi, Pibo Mamada Yoksala, Kaigino Habaganda, Akogi 2023, May Gitang Ahungi, Matung Dagi, Nasipa Wasida, Akogi mat atat akam leitana tungan ba kugi organization kaya na shanghai gi akiba kaya thoandana akoida laaga hairaba aduga institute hangba yaroi hairaba sahi gi paisa pigadawni hairaba sugumba mayam asina akoi si hauji yamna nungaitaba phibam amada leire akoi gi institute chi campus ani sui kameng khunjaw dasu horticulture amadi forestry tamnanaba laibani hairiba campus asi koi mamangi chahi 2024 dagi academic session dagi akoi hangba ngamdre mafam duda laaga akoi gi chahi gi paisa pidrabadi institute hangba yaroi haidana akoi mafam du close tawraga akoi sida ulo campus sida akoi punna run tawjabani manipur gi oiriba hauji ki langi ba mayam sina curfew ban blockade mayam sina chahi amagi manungda larik tambagi akoigi matam si tha ani phana phangdraba asugumba yamna tangna phangba matam sida ngahak leitana laaga aduga akoigi sida akoigi pesa pidaba yaroi aduga ai leitaba matam da su koithi thiraba ma unadaba yaroi haidana koithi thiraba kaya asi yam toina thokpadagi ai samaksu akoigi chang naina office kabada nungaitaba poe aduga yumdasu lai yumda lai ai leitaba matamda laaga phagani pungani ma lambidagi phagani haibuna chingba mayam amasu thitan tawrami aduna akoina haijaning base akoigi lairik tambham institute tadi sugumba akoigi pressure mayam se pibiganu akoi se free oina lairik tamba phangan biu aduga aina haijaning bana akoigi ulogda leiriba agriculture institute ase yam wana akoi linkhachagiba institute ni manipurda masim gatamak ngairaba UGC na recognize tawba aduga postgraduate tambagi manipurda college mayam sigi manungda si khaktamak PG tamba bogi ayaba pibiba aduguma makhalgi professional institute ni mafam sida akoina tamba phangdaba akoigi agriculture horticulture forestry fishery sericulture agriculture engineering food technology haibina chingba akoigi anouba professional stream mayam se akoi ulog sida akoi linkhatana akoi run tawjabani aduna akoigi manipurgi chinau mayam ichel singi macha masu sing akoigi icha inau mayam punamak akoigi mafam sida tamningiba subject mayam se tamba ngamnanaba haidana akoina madugi pandamda linkhachakiba institute ase hingnanaba honabada akoigi manipurgi praja khudimagna organization khudimagna masi angamba mateng pangbiu aduga institute chi afawba yamna afaba maming laiba institute ama oinaba honabada khoi mayambu mateng pangbiu aduga institute asibu hinganbiu aduna institute sida ngasi koba numisidagi amuk hana aki akhang pibiraganu selgi demand tawbiganu aduga akhoina supiba ngamoidaba demand mayamda khoida haijalarabandina akhoisu mafam sida nena tana angang singa lairik takpa ngamdre aduna hariba mayamse matungda amuk hanna tawbiganu haina ai mayang mafamda appeal tawjari